Ayokna hojikti socio-economic caste census data oina adopt tawre. Below poverty line BPL oiramba imung kaya BPL uhen khidaba kaya gi matangda survey ama tawnaba hotnari haina ngasi sathakhiba assembly mi phamgi wahang paukhumgi matamda house ki leaders su oiriba chief minister and biren phongdokre. Directorate of Language Planning and Implementation gi engagement staff singi tha taranithogi tolop pidana leiriba asi staff singi yengbiduna Pithok pinaba mari lainaba singna miyeng changhanningi haina sugnu asigi MLA Keranjit nangasi sathakhiba assembly mi phamgi 0 hour gi matamda pukhatkre. Ngasi sathakhiba assembly mi phamda house ki leaders su oiriba amadi finance ki in charge su puriba chief minister and birena medium term fiscal policy statement, fiscal policy strategy statement and microeconomics statement loinana disclosure house da table tawkre. Delhi ki cherakta laiba Manipur dagi maitai pangal amagi laifam ka gi thongjinda masak khangdaba kharana mahakpu Nepalini nahaki aroiba numit ngasina oire haiduna thaba aiba che ama thongjinda thechilambadagi mipaiba ama pokhankre. Hiramasigi matangda Manipur Students Association Delhi Masat ki President Jingkhai Saikhomna Delhi ki North East Cell gi nodal officer gi khuthangda complaint ama tawkhre hairi. Aikhoigi khunai esta thengnariba khwaidagi chawu wathok ama hairabadi thabak phangdabagi wathok na oire haina Rural Development and Panchayati Raj Minister TS Biswajit na phongdokre. Wafam asingasi Manipur State Rural Livelihoods Mission MSRLM Department of Rural Development and Panchayati Raj Government of Manipur na sinduna ngasidagi hauduna March ki 9 phauba hapta kangjaibungda pangthokadaba 12 rak suba regional Saras Fair haudokpagi thoramda phongdokhibani. Ziribamgi Ningsing Khulda Lairiba District Hospital Asigi Administration Phatabadagi Khoisaunaraba Ziribamgi Praja Miyam Amadi Maira Paibi Singna OPD Block Thingzin Kray Amadi Wakat Mipam Pam Kray Ngasi Sathakhiba OPD Block Thingzin Bagi Khongjang Aduda no specialist doctor in the hospital, no power backup in the hospital, no incentive pregnant and newborn baby, failure of hospital administration, no X-ray technician, no specialist doctor in the hospital, amadi we want regular CMO haina iba placard sing sizinaki. Laingakna sahi taragi mamangdagi khunja singda ising phangangani haina thajaba piramlaga ngasi phawbada hanna mityeng sangbiraktabadagi khoisaunaraba Churachandpur district ki manung channa leiba Saidan khulgi khunja singna canal khunjinduna lambi onthokre. Ngarang Paumising Amadi Youth Forum for Protection of Human Rights ki team amana chatuna yeng silubada Saidan Khunja Singh ising phangdabagi awasai theng kham thengna mayok naramba adu thengnarakhi. Mamang thagi January 25 dagi Moreda lairiba medical team singna yumthang nana lairiba Myanmar gi Namphalon Kaithel amadi Myanmar forga Moreromda changlakpa miyoi sing novel coronavirus asiga mari lainana Gate number 2 amadi gate number 1 da tongan ba checking point ani hangduna mathau tauba haurakhiba adu hena pukning changna mathau taunaba haiduna Technopol gi Deputy Commissioner M Rajkumar na yengsinkre. Ngasi Joint Action Committee for Safeguard of Indigenous Manipuri People Shilchar Assam gi Chairman Dr. K.N. Chan Singhana luchingba team amana Mapan Manipurda lairiba maru oina Assam da khundariba Manipur singna awaba amadi khudong chadaba kaya singi matangda Manipur gi Chief Minister and Biren Singhaga unanaba Silchar dagi Imphal gi damak khongsalakre khongsat asigi matangda Jeribamda ngaihak palamlaba tungda Imphal gi damak khongsankre hairi. Haukiba chahi lisingani ahumdagi hauduna Kanglai Indigenous Martial Arts and Cultural Society Kimaksna ngasi phawba lamdam asigi school singda ipa ipuna thambiram laba thangta asi optional subject ama oina tamhalakpagi saruk ama oina ngasi Uripok Basaspati Laikai da leiba Heritage Convent da chatnabigi matung ina isorda irat thongni tawduna optional subject ama oina hapa haukre. Directorate of University and Higher Education Government of Manipur gi mityang makhada DM University na sinduna pangthokpa numin ini chupna chathagadaba marirak suba National Colloquium on Advanced in Mathematical Sciences ngasi DM College of Science ki conference hall da hogdokre hogdokpagi thoram aduda Higher and Technical Education Government of Manipur gi Commissioner M Hare Krishna, University of Higher Education Government of Manipur gi Director Khomantham Daina Devi, DM College of Science ki Principal Dr. E Jadu Singha,
DM College of Arts ki Principal Dr. C.H. Silaramani amadi hiram asida saknai raba miyoi kiana tharomgi maru eba mithunglan singoina saruk yaduna pangthokki. Manipur ga lonaba Mizoram border manaktagi se sang yaudana naronda Manipur da changlakpagi maralda phaduna Manipur Sajiwa Central Jail da chahi ani lerakhiba Myanmar macha ahum ngasi makhoina jail da lerakibagi matam loireduna Myanmar immigration da sinakrai. Ngasi sinakraba Myanmar macha ahum adudi Paungai Son chahi nipu apokpa Damsan Mang Lengdai Khai chahi Kuntragamari apokpa Nang Swan Dai amadi Jamgomang chahi nipunithoi apokpa Dong Khat Singni. Makhoi ahumak Chin State ki Tidim District ki manung channa leiba Bhengtia Kundagini hairi. Myanmar da India ke ambassador oina thabak purambata natana Nagaland ki chief secretary loinana Arunachal Pradesh da matam adugi North East Frontier Agency gi political officer oina thabak puramlaba Padma Shri Major Bob Kathingi Chamaga nipalak suba mapok numit ki ningsing thoram ngasi IGR South ki miyeng makhada Manipur khida leiba Valley View da ngasi pangthokre. India ki mafam kaya National Sciences Day pangthok nabagum sahi asigi oina Women in Science haiba thim da ngasi Manipur University ki Library Conference Hall da su National Science Day pangthokre. Thoram asigi saruk ama oina Professor Devananda S Ningthauzamna iba Minds on Fire haina mingthonba lairik ama supongkre. Rakesh Moirang Temna direction piba Manipur short film pe haibidi satin haiba film asi Kalasitaram National Film Festival isingani kunda putna bagidamak nominate tawrakle. Film Festival asi Joyti Chitravan Film Studio Guwahati da lakliba March 3 tagi Nipan phauba chathagani. Hairiba short film asi mamang chahida pangthokhiba Taret suba Brahmaputra Valley Film Festival da su mana phanglakhibaga loinana tongan tongan bai India da pangthokba film festival kaya da su utluraba film amani.